ꯕꯟꯗꯨꯛ 11 ꯄꯗ 1-39 ꯐꯥꯎꯕ꯫ ꯑꯩꯈꯣꯏꯅ ꯖꯦꯔꯨꯁꯥꯂꯦꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯖꯣꯔꯐꯣꯟ ꯆꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯕꯦꯠꯐꯥꯒꯦ ꯑꯃꯁꯨꯡ ꯕꯦꯊꯥꯅꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤ 2 ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯑꯩꯈꯣꯏꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯆꯠꯂꯨ꯫ ꯅꯈꯣꯏꯅ ꯃꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯅꯗ꯭ꯔꯤꯕ ꯂꯣꯂꯥ ꯃꯆꯥ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯐꯪꯒꯅꯤ꯫ ꯃꯗꯨ ꯊꯧꯔꯤ ꯊꯣꯛꯇꯨꯅ ꯄꯨꯔꯛꯎ꯫ ꯅꯈꯣꯏꯅ ꯃꯁꯤ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯅꯈꯣꯏꯗ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯌꯨ, ꯏꯕꯨꯡꯉꯣꯅ ꯃꯁꯤ ꯃꯊꯧ ꯇꯥꯏ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯀꯅꯤ꯫" ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗ ꯂꯣꯂꯥ ꯃꯆꯥ ꯑꯗꯨ ꯂꯝꯂꯣꯡ 2 ꯐꯥꯡꯕꯗ ꯊꯣꯡ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯟꯗꯨꯅ ꯊꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯃꯗꯨ ꯊꯧꯔꯤ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯤ ꯈꯔꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯂꯣꯂꯥ ꯃꯆꯥꯒꯤ ꯊꯧꯔꯤ ꯊꯣꯛꯂꯤꯕꯅꯣ?" ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕꯒꯨꯝꯅ ꯁꯦꯕꯣꯛꯁꯤꯡꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯕꯨ ꯌꯥꯕꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯣꯂꯥ ꯃꯆꯥ ꯑꯗꯨ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯐꯤ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯐꯤ ꯑꯗꯨ ꯂꯝꯕꯤꯗ ꯇꯤꯡꯊꯣꯛꯇꯨꯅ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯎꯁꯥꯗꯒꯤ ꯎꯁꯥ ꯀꯛꯇꯨꯅ ꯂꯝꯕꯤꯗ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯑꯃꯁꯨꯡ ꯇꯨꯡ ꯏꯜꯂꯤꯕ ꯃꯈꯣꯏꯅ ꯂꯥꯎꯔꯛꯏ, "ꯍꯣꯁꯥꯅꯥ, ꯖꯦꯍꯣꯚꯥꯒꯤ ꯃꯤꯡꯗ ꯂꯦꯡꯂꯛꯂꯤꯕ ꯃꯍꯥꯛ ꯌꯥꯏꯐꯕꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯗ ꯂꯦꯡꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯗꯦꯕꯤꯗꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯗ ꯍꯣꯁꯥꯅꯥ꯫" ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯑꯃꯁꯨꯡ ꯅꯤꯡꯅꯁꯪꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯁꯦꯕꯣꯛ 12 ꯑꯗꯨꯒ ꯕꯦꯊꯥꯅꯤꯗ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯃꯍꯩ ꯄꯥꯟꯗꯕ ꯍꯌꯤꯠ ꯄꯥꯝꯕꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯕꯦꯊꯥꯅꯤ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯥꯞꯄꯗꯒꯤ ꯃꯅꯥ ꯄꯥꯟꯕ ꯍꯌꯤꯠ ꯄꯥꯝꯕꯤ ꯑꯃ ꯎꯕꯗ ꯃꯗꯨ ꯃꯍꯩ ꯄꯥꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯗꯨ ꯃꯅꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨ ꯍꯌꯤꯠ ꯄꯥꯟꯕ ꯃꯇꯝ ꯅꯠꯇꯦ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯍꯌꯤꯠ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯥꯏꯈꯤ, "ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯉꯣꯟꯗꯒꯤ ꯃꯍꯩ ꯑꯃꯨꯛ ꯍꯟꯅ ꯆꯥꯗꯁꯅꯨ꯫" ꯃꯗꯨ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯅꯁꯪ ꯁꯦꯡꯗꯣꯛꯄ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯅꯤꯡꯅꯁꯪꯗ ꯆꯪꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯣꯜꯂꯤꯕ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯍꯧꯈꯤ꯫ ꯑꯗꯨꯒ ꯁꯦꯜ ꯀꯥꯏꯊꯣꯛ ꯀꯥꯏꯁꯤꯟ ꯇꯧꯕꯁꯤꯡꯒꯤ ꯇꯦꯕꯜ ꯑꯃꯁꯨꯡ ꯈꯨꯟꯅꯨ ꯌꯣꯟꯕꯁꯤꯡꯒꯤ ꯐꯝꯐꯝ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯅꯤꯡꯅꯁꯪ ꯐꯥꯎꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯄꯨꯁꯤꯟꯕ ꯌꯥꯍꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯁꯥꯁ꯭ꯇꯔꯗ ꯏꯗꯨꯅ ꯂꯩꯇ꯭ꯔꯥ? ꯑꯩꯒꯤ ꯌꯨꯝ ꯖꯥꯠ ꯄꯨꯝꯅꯃꯛꯀꯤ ꯍꯥꯏꯖꯕꯒꯤ ꯌꯨꯝ ꯀꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯁꯤ ꯗꯥꯀꯨꯁꯤꯡꯒꯤ ꯃꯀꯣꯜ ꯑꯣꯏꯍꯜꯂꯦ꯫" ꯑꯗꯨꯒ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯂꯝꯕꯤ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯝꯕꯤꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯉꯛ ꯉꯛꯅꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯁꯍꯔꯒꯤ ꯃꯄꯥꯟꯗ ꯆꯠꯊꯣꯛꯈꯤ꯫ ꯑꯀꯪꯕ ꯍꯌꯤꯠ ꯄꯥꯝꯕꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯌꯨꯛꯇ ꯆꯠꯊꯣꯛꯄꯗ ꯍꯌꯤꯠ ꯄꯥꯝꯕꯤ ꯑꯗꯨ ꯃꯔꯨꯗꯒꯤ ꯍꯧꯅ ꯑꯀꯪꯕ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯤꯇꯔꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯔꯕꯤ, ꯌꯦꯡꯕꯤꯌꯨ, ꯅꯍꯥꯛꯅ ꯁꯤꯔꯥꯞ ꯇꯧꯈꯤꯕ ꯍꯌꯤꯠ ꯄꯥꯝꯕꯤ ꯑꯗꯨ ꯀꯪꯁꯤꯜꯂꯦ꯫" ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯏꯁꯣꯔꯕꯨ ꯊꯥꯖꯧ꯫
ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯤ ꯑꯃꯅ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯅꯍꯥꯛꯅ ꯐꯨꯛꯇꯨꯅ ꯅꯁꯥ ꯅꯊꯟꯇ ꯄꯥꯠꯇ ꯂꯪꯊꯖꯧ ꯍꯥꯏꯔꯒ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯗꯨ ꯅꯍꯥꯛꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯊꯥꯖꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤꯕꯗꯨ ꯃꯉꯣꯟꯗ ꯑꯣꯏꯒꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯅꯤꯖꯔꯤꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯧ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯈꯣꯏꯗꯒꯤ ꯑꯣꯏꯒꯅꯤ꯫ ꯁꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕ ꯀꯣꯛꯄꯤꯅꯕ ꯅꯈꯣꯏꯅ ꯂꯦꯞꯇꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯊꯛꯇ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯀꯣꯛꯄꯤꯗ꯭ꯔꯕꯗꯤ ꯁꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥꯅꯁꯨ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕ ꯀꯣꯛꯄꯤꯔꯣꯏ꯫ ꯖꯤꯁꯨꯒꯤ ꯃꯇꯤꯛꯀꯤ ꯃꯔꯝꯗ ꯋꯥꯍꯪ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯖꯦꯔꯨꯁꯂꯦꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯤꯅꯁꯪꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯂꯤꯉꯩꯗ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡ, ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯀꯔꯝꯕ ꯃꯇꯤꯛꯅ ꯅꯍꯥꯛꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯅꯕ ꯀꯅꯥꯅ ꯅꯉꯣꯟꯗ ꯃꯇꯤꯛ ꯑꯁꯤ ꯄꯤꯕꯅꯣ? ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ, ꯃꯗꯨ ꯑꯩꯉꯣꯟꯗ ꯈꯨꯝꯃꯨ, ꯑꯗꯨꯒ ꯑꯩꯅ ꯀꯔꯝꯕ ꯃꯇꯤꯛ ꯂꯩꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯒꯅꯤ꯫ ꯌꯣꯍꯥꯟꯅ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯕ ꯑꯗꯨ ꯁꯔꯒꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯗꯒꯤꯔ? ꯑꯩꯉꯣꯟꯗ ꯈꯨꯝꯃꯨ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯁꯔꯒꯗꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯍꯪꯒꯅꯤ, ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯗꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯃꯤꯁꯤꯡꯕꯨ ꯀꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯌꯣꯍꯥꯟꯕꯨ ꯇꯁꯦꯡꯅꯃꯛ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯖꯤꯁꯨꯗ ꯍꯥꯏꯈꯤ, ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯀꯔꯝꯕ ꯃꯇꯤꯛ ꯂꯩꯗꯨꯅ ꯑꯩꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯍꯥꯏꯔꯣꯏ꯫ ꯃꯥꯔꯛ ꯄꯟꯗꯨꯞ 12 ꯄꯗ 1-24 ꯐꯥꯎꯕ꯫ ꯍꯤꯡꯈꯣꯜ ꯁꯦꯟꯅꯕ ꯃꯤꯒꯤ ꯄꯥꯟꯗꯝ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯤ ꯑꯃꯅ ꯑꯡꯒꯨꯔ ꯍꯤꯡꯈꯣꯜ ꯑꯃ ꯀꯣꯏꯔꯒ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯝꯕꯜ ꯈꯥꯔꯦ, ꯑꯡꯒꯨꯔ ꯁꯨꯡꯅꯕ ꯀꯣꯝ ꯑꯃ ꯇꯧꯔꯦ, ꯑꯋꯥꯡꯕ ꯁꯪ ꯑꯃ ꯁꯥꯔꯦ, ꯑꯗꯨꯒ ꯑꯡꯒꯨꯔ ꯍꯤꯡꯈꯣꯜ ꯑꯗꯨ ꯑꯡꯒꯨꯔ ꯊꯥꯕꯁꯤꯡꯗ ꯁꯟꯗꯣꯛꯂꯒ ꯑꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯍꯩ ꯂꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯑꯡꯒꯨꯔ ꯍꯤꯡꯈꯣꯜꯗꯒꯤ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯈꯔ ꯂꯧꯔꯨꯅꯕ ꯃꯍꯥꯛꯅ ꯃꯅꯥꯏ ꯑꯃ ꯑꯡꯒꯨꯔ ꯊꯥꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯈꯨꯠ ꯍꯥꯡꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯃ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯨꯡꯅ ꯊꯥꯗꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯍꯜꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯃ ꯑꯃꯨꯛ ꯊꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯅꯥꯏ ꯀꯌꯥ ꯊꯥꯔꯝꯃꯤ, ꯈꯔꯕꯨ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯈꯔꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯇ ꯉꯥꯏꯔꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯡꯒꯨꯔ ꯊꯥꯕꯁꯤꯡ ꯑꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯥꯏꯈꯤ, ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯂꯦꯞꯆꯔꯥꯅꯤ, ꯂꯥꯛꯎ, ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯁꯤ, ꯑꯗꯨꯒ ꯐꯝꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯡꯒꯨꯔ ꯊꯥꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯡꯒꯨꯔ ꯍꯤꯡꯈꯣꯜꯒꯤ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯂꯝꯃꯤ꯫
ꯃꯗꯨꯗ ꯑꯪꯒꯨꯔ ꯍꯤꯡꯈꯣꯜꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ? ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯑꯪꯒꯨꯔ ꯊꯥꯕꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯒꯅꯤ ꯑꯃꯁꯨꯡ ꯑꯪꯒꯨꯔ ꯍꯤꯡꯈꯣꯜ ꯑꯗꯨ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯀꯅꯤ꯫ ꯅꯈꯣꯏꯅ ꯁꯥꯁ꯭ꯇꯔ ꯑꯁꯤ ꯄꯥꯗ꯭ꯔꯥ? ꯌꯨꯝ ꯁꯥꯕꯁꯤꯡꯅ ꯂꯪꯁꯦꯛꯄ ꯅꯨꯡ ꯑꯗꯨ ꯆꯩꯊꯦꯛꯀꯤ ꯃꯔꯨꯑꯣꯏꯕ ꯅꯨꯡ ꯑꯣꯏꯔꯛꯂꯦ꯫ ꯌꯦꯍꯣꯚꯥꯅ ꯃꯁꯤ ꯇꯧꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯐꯥꯅꯕ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯁꯤꯡꯕꯨ ꯀꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯄꯥꯟꯗꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯉꯥꯡꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯩꯁꯥꯔꯗ ꯈꯖꯅꯥ ꯄꯤꯕ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯗ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯐꯔꯤꯁꯤꯁꯤꯡꯗꯒꯤ ꯃꯤ ꯈꯔ ꯑꯃꯁꯨꯡ ꯍꯦꯔꯣꯗꯀꯤ ꯃꯤꯁꯤꯡꯗꯒꯤ ꯃꯤ ꯈꯔ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯒꯨꯔꯨ, ꯅꯍꯥꯛꯇꯤ ꯑꯆꯨꯝꯕꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯃꯤꯁꯛ ꯃꯤꯃꯥꯏ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯂꯝꯕꯤ ꯆꯨꯝꯅ ꯇꯝꯕꯤ꯫ ꯀꯩꯁꯥꯔꯗ ꯃꯤꯀꯣꯛꯀꯤ ꯈꯖꯅꯥ ꯊꯤꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯣꯛꯇꯕ꯭ꯔꯥ?" ꯃꯈꯣꯏꯒꯤ ꯑꯐ-ꯁꯥꯁꯤꯟꯅꯕ ꯑꯗꯨ ꯌꯤꯁꯨꯅ ꯈꯪꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯥꯡ ꯌꯦꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯗꯤꯅꯥꯔꯤ ꯃꯌꯦꯛ ꯑꯃ ꯌꯦꯡꯅꯕ ꯄꯨꯔꯛꯎ꯫" ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯗꯨ ꯃꯉꯣꯟꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯃꯁꯤꯗ ꯅꯝꯂꯤꯕ ꯃꯀꯣꯛ ꯑꯃꯁꯨꯡ ꯃꯃꯤꯡ ꯑꯁꯤ ꯀꯅꯥꯒꯤꯅꯣ?" ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯀꯩꯁꯥꯔꯒꯤꯅꯤ꯫" ꯑꯗꯨꯒ ꯌꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯀꯩꯁꯥꯔꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯀꯩꯁꯥꯔꯗ ꯄꯤꯌꯨ, ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯄꯤꯌꯨ꯫" ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨꯗ ꯃꯈꯣꯏ ꯏꯉꯛ-ꯉꯛꯈꯤ꯫ ꯍꯤꯡꯒꯠꯄꯒꯤ ꯃꯔꯝꯗ ꯋꯥꯍꯪ꯫ ꯍꯤꯡꯒꯠꯄ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯁꯥꯗꯨꯀꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯪꯈꯤ, "ꯒꯨꯔꯨ, ꯃꯣꯛꯁꯦꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯌꯥꯝꯕ ꯁꯤꯗꯨꯅ ꯑꯉꯥꯡ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯊꯝꯂꯝꯂꯕꯗꯤ ꯃꯤ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯒꯤꯗꯃꯛ ꯗꯥꯔꯥ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯆꯤꯟ-ꯃꯅꯥꯎ 8 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥ ꯑꯃꯠꯇ ꯊꯝꯃꯝꯗꯅ ꯁꯤꯈꯤ꯫ ꯑꯅꯤꯁꯨꯕ ꯃꯆꯤꯟ-ꯃꯅꯥꯎ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯧꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥ ꯑꯃꯠꯇ ꯊꯝꯃꯝꯗꯅ ꯁꯤꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯔꯦ꯫ ꯃꯇꯧ ꯑꯗꯨꯝꯅ ꯃꯆꯤꯟ-ꯃꯅꯥꯎ 8 ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯔꯒ ꯃꯆꯥ ꯑꯃꯠꯇ ꯊꯝꯃꯝꯗ꯭ꯔꯦ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯒꯠꯄ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯍꯤꯡꯒꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯒꯤ ꯑꯣꯏꯒꯗꯒꯦ? ꯃꯔꯝꯗꯤ ꯃꯈꯣꯏ 8ꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯁꯥꯁ꯭ꯇꯔ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯈꯪꯗꯕꯗꯒꯤ ꯅꯈꯣꯏ ꯁꯦꯔꯥꯟꯅꯕ ꯅꯠꯇ꯭ꯔꯥ? ꯃꯔꯝꯗꯤ ꯃꯈꯣꯏ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯄ ꯃꯇꯝꯗ ꯃꯈꯣꯏ ꯂꯨꯍꯣꯡꯂꯔꯣꯏ ꯑꯃꯁꯨꯡ ꯂꯨꯍꯣꯡꯗꯨꯅꯁꯨ ꯄꯤꯔꯔꯣꯏ, ꯑꯗꯨꯕꯨ ꯅꯈꯣꯏ ꯁꯔꯒꯗ ꯂꯩꯕ ꯁꯔꯒꯗꯨꯠꯁꯤꯡꯒꯨꯝꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯄ ꯃꯈꯣꯏꯒꯤ ꯃꯔꯤꯗ ꯅꯈꯣꯏꯅ ꯃꯣꯛꯁꯦꯒꯤ ꯂꯥꯏꯔꯤꯛꯇ ꯄꯥꯗ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯃꯐꯝꯁꯤꯡꯗꯒꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, 'ꯑꯩꯗꯤ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯏꯁ꯭ꯋꯔ, ꯏꯁꯥꯛꯀꯤ ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯌꯥꯀꯣꯕꯀꯤ ꯏꯁ꯭ꯋꯔꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯁꯤꯕꯁꯤꯡꯒꯤ ꯏꯁ꯭ꯋꯔ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯍꯤꯡꯕꯁꯤꯡꯒꯤ ꯏꯁ꯭ꯋꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯥꯝꯅ ꯁꯦꯔꯥꯟꯅꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯌꯥꯊꯪ
ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯦ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯐꯖꯅ ꯈꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯗꯨꯅ ꯖꯤꯁꯨꯗ ꯍꯪꯂꯝꯃꯤ, ꯋꯥꯌꯦꯜ ꯌꯥꯊꯪ ꯄꯨꯝꯅꯃꯛꯇꯒꯤ ꯀꯔꯝꯕ ꯌꯥꯊꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯒꯦ? ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯈꯨꯝꯈꯤ, ꯋꯥꯌꯦꯜ ꯌꯥꯊꯪ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯌꯥꯊꯪꯗꯤ ꯑꯁꯤꯅꯤ, ꯍꯦ ꯏꯖꯔꯦꯜ ꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯖꯦꯍꯣꯚꯥ, ꯖꯦꯍꯣꯚꯥꯗꯤ ꯑꯃꯠꯇꯅꯤ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯁꯣꯔ ꯖꯦꯍꯣꯚꯥꯕꯨ ꯅꯊꯝꯃꯣꯏ ꯄꯨꯝꯕ, ꯅꯊꯋꯥꯏ ꯄꯨꯝꯕ, ꯅꯄꯨꯛꯅꯤꯡ ꯄꯨꯝꯕ ꯑꯃꯁꯨꯡ ꯅꯄꯥꯡꯒꯜ ꯄꯨꯝꯕ ꯌꯥꯎꯅ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯌꯥꯊꯪꯅꯤ꯫ ꯑꯅꯤꯁꯨꯕ ꯌꯥꯊꯪꯗꯤ ꯑꯁꯤꯅꯤ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯇꯩ ꯌꯥꯊꯪ ꯂꯩꯇꯦ꯫ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯐꯔꯦ ꯒꯨꯔꯨ, ꯅꯍꯥꯛꯅ ꯆꯨꯝꯅ ꯍꯥꯏꯔꯦ꯫ ꯏꯁꯣꯔꯗꯤ ꯑꯃꯠꯇꯅꯤ, ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯊꯝꯃꯣꯏ ꯄꯨꯝꯕ, ꯈꯥꯡꯕ ꯄꯨꯝꯕ, ꯅꯊꯋꯥꯏ ꯄꯨꯝꯕ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯄꯨꯝꯕ ꯌꯥꯎꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯀꯥꯅꯠꯄꯣꯠꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯏꯔꯥꯄꯣꯠꯁꯤꯡꯗꯒꯤ ꯊꯣꯏꯍꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯤꯡꯅ ꯈꯨꯝꯂꯦ ꯍꯥꯏꯕ ꯖꯤꯁꯨꯅ ꯎꯔꯕꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯂꯥꯛꯄ꯭ꯔꯥ? ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯍꯪꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯅꯤꯡꯅꯁꯪꯗ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ, ꯈ꯭ꯔꯤꯁ꯭ꯇꯗꯤ ꯗꯥꯕꯤꯗꯀꯤ ꯃꯆꯥꯅꯤꯄꯥꯅꯤ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯅ ꯗꯥꯕꯤꯗ ꯃꯁꯥꯃꯛꯅ ꯍꯥꯏꯈꯤ, ꯖꯦꯍꯣꯚꯥꯅ ꯑꯩꯒꯤ ꯏꯕꯨꯡꯉꯣꯗ ꯍꯥꯏꯈꯤ, ꯑꯩꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯐꯝꯃꯨ, ꯑꯩꯅ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯍꯥꯛꯀꯤ ꯈꯣꯡꯅꯦꯠꯐꯝ ꯑꯣꯏꯍꯟꯗ꯭ꯔꯤ ꯐꯥꯎꯕ꯫ ꯗꯥꯕꯤꯗ ꯃꯁꯥꯃꯛꯅ ꯃꯍꯥꯛꯄꯨ ꯏꯕꯨꯡꯉꯣ ꯀꯧꯔꯕꯗꯤ ꯃꯍꯥꯛ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯤꯄꯥ ꯑꯣꯏꯔꯤꯕꯅꯣ? ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥ ꯍꯔꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯐꯔꯤꯁꯤꯁꯤꯡꯒꯤ ꯐꯠꯇꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯝꯕꯤꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯜꯂꯨ, ꯃꯈꯣꯏꯅ ꯑꯆꯣꯟꯕ ꯐꯤ ꯁꯦꯠꯇꯨꯅ ꯇꯣꯏꯅ ꯆꯠꯄ ꯄꯥꯝꯃꯤ, ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯈꯨꯔꯨꯝꯕ ꯄꯥꯝꯃꯤ, ꯁꯤꯅꯥꯒꯣꯒꯁꯤꯡꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯃꯁꯨꯡ ꯆꯈꯥꯡꯕꯗ ꯃꯈꯣꯏꯅ ꯃꯀꯣꯛ ꯊꯪꯕ ꯃꯐꯝꯗ ꯐꯝꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯃꯨꯜꯂꯤ꯫ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯖꯩ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯀꯟꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯈꯨꯗꯣꯜ ꯖꯤꯁꯨꯅ ꯂꯟꯒꯩꯒꯤ ꯃꯥꯡꯗ ꯐꯝꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯟꯒꯩꯗ ꯊꯥꯗꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤ ꯀꯌꯥꯅ ꯁꯦꯜ ꯌꯥꯝꯅ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯕꯤ, ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯁꯨꯡ ꯂꯦꯞꯇꯨꯅ ꯌꯥꯝꯈꯤꯗ꯭ꯔꯕ ꯂꯦꯞꯇꯣꯟ ꯃꯌꯦꯛ ꯑꯅꯤ ꯍꯨꯟꯖꯤꯜꯂꯝꯃꯤ꯫ ꯃꯁꯤ ꯀꯣꯟꯗ꯭ꯔꯣꯟ ꯑꯃꯅꯤ꯫ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯀꯧꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏ, ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕꯅꯤ, ꯂꯩꯗ ꯊꯥꯗꯕ ꯑꯇꯩ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯊꯥꯗꯔꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯂꯩꯕꯗꯒꯤ ꯊꯥꯗꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯗ ꯆꯪꯕ ꯑꯔꯩꯕ ꯄꯨꯝꯕ ꯊꯥꯗꯔꯦ꯫